Ngasigi wari asidi angakpa amadi wakhal tawbada akiba ama phauhanba thoudok amani. Video asida uriba nupi asi chahi 13 da ngairibi nupi macha amani. Adubu haribi nupi macha asina physical disable oiraba magi machebu minungsi leitana tomdana leiringaida thangna thinduna tamthina hatkibagi warini. Tamthina thangna thinduna hakraba matungda hariba video adubu magi TikTok account da thagalamkibani. Pennsylvania da leiba Claire Miller mahaki mama mapa amadi chahi 13 churabi magi machega nungaiba punsi ama hinglambani. Mahak asi school gi sports activity da thawai yaurami. Mahaki mama mapa khangnatana magi mache physical disable oirabi Helen Miller busu nungsina yengchinduna leirambani. Makhoi machimanau anishu yam nungsi chanana leirami. Claire na Machebu Karida soiki gedagi haina yengsinbani adubu mana tawrokliba thabak asidi mana leiramliba aduga yamna khetnaramki. Claire asi social media da yamna active oirami. Magi TikTok account da miyoi lising kunithoi muk follow tawrami. Magi account aduda lip sync mapaga dance tawminaba video games hanaminaba amadi makoi imung manung nungaina leminabagi video sing thagalami. Adubu 2021 February da ikhang khanghodana nungaina leramba imung adu kadomdagi lakpa nungsina no khanghode angakpa tabada akiba phauba thoudok ama thoklami. Namit asi makhoi numidangi chak chaminraba matung good night hainaduna magi kada tumba changnarami. Adubu namit adugi chak puna chaminakhiba aduna makhoigi aroiba puna chaminakhiba oirangani haibadi thajarude. Claire na hanadagi plan tawduna leirambani magi machina yam nungaina magi kada tumduna leiringaida Claire na khutta thawraba thang ama paiduna changsilaga magi machebu kayarak hana mafam khangdana thangna thinba horokhibani. Claire na Helen bumon amana mamaida namduna mamai ngaksham adwaida su thangna hanjin thinkhibani. Hariba mayam asi amukta khanduna yengsi. Makhoi ani asi punna chawminarakpa punna sanamirakpa machebu karida soikigadagi haiduna yengsinbirakpa Claire na karisu khut hanba ngamlaroidabi Soinairabi macheda thangna hanjin thingibada phanglamgadaba chaina adu khalubada akiba ama phaholi. Adubu haiba asi masida loiba natri. Claire na machebu halaba matung mangonda chenduna dotpagi wakhal karisu leramde adugi onabada mahakna magi TikTok account da video sing adubu thagalamkibani. Adugi matungda police da call tawkibani. 911, what's your emergency? Police na call pakhatpada phone tawrokliba adu nupi amani haibadi khanglamki. Adubu nupi aduna khonjel nikna haikiba wa mayam adu police na lauksinbada awaba ama oirami. Adubu kona thangda police na nupi aduna haningiba wa adu khanglami. Claire called 911 Monday morning saying she had just stabbed her sister. Aina ichebu thangna thinduna hatkre. Hariba adu tabada police na khudakta Clayton Rota chatlami. Police na mafam adu yobada Claire na ice na ising adubu sengdoklami. Claire masana machegi kada policing adubu pusilami mafam aduda police na tairaba handclove amadi tairaba sanapot jirap amasu phangki. Hariba posak sing asi video namduna magi TikTok account dasu thagalamani. Aduga phamung aduda thawai yaudraba Helen gi hakchang taduna leiramki. Helen gi akoibada gi ngakta ngairami. Magi mamaida mona namduna Helen gi mai thaurida thangna thinduna hatkibani. Hariba asi police na uruba matamda police dasu angakpa amadi oirami. Adubu thokliba thoudok mayam asi hojik makhoigi mama mapana khangdribani. Police car gi silent makhol aduna makhoigi mama mapa su makeup thoklami. Makhoina su thoklamliba mayam adu kaidaunungda makhoigi mangda phauba manglamlo. Numit adugi ahing amada makhoigi machanupi animak makhoigi manaktagi lapna chatkirami. Amana Helen taibangpal thadokuna thawai yaudraba hakchang adu ambulance ta haptuna pukirami. Amana Machebu hatlubagi police na phaduna police car da haptuna Claire bu pukibani. Police station yauraba matung police na wahung pahung tawbada Claire na hairakpa adu tabada angakpa ama oirami. After she heard the Halloween movie ringtone, she said, "I Michael Myers my sister." Michael Myers asi 1978 ta release tawkiba Halloween movie gi fictional character ni magi machebu hatkibagi wari ni.
Claire Michael Myers-pu posinduna hairakibani magi statement asi police dasu yamna angakpa amadi ohelami aduga police na yengbada Claire asi mana tawruriba thabak adugi matung ina masada karisu nungaitaba leramde mathangi numita police na Claire da breakfast ki tamak burger piramba matamda She was brought breakfast. She said to him, quote, "I'd have killed someone sooner if I knew I'd get McDonald's." asida natana mana atopa mi amada message tharamba thenaki aduda sorry guys I just killed my sister Claire asi virtual wall da hena lusinba ama oina urami adubu hangliba wahangdi kari marong gitamag Claire na asigumba decision asi lauramlibano hojiksu asengba kari maronggi oirangani haiba adudi khangdri adubu yamlaba theories lay spectaculars mayam amsu khanglami aduga khara amana hai Claire na Helen da kalakpa kaya ama laibadagi oirambasu yai Helen na Soinairabi ama oibadagi makoigi misingna Helen da hena attention pirami aduga khara amana hai mana action tawkriba adu magi favorite game Dragon Drone pana influence tawba oiramgani hairamki hariba game asi da mature sexual theme da based tawbani masida high school ki group of student na hatnabagi manipulate tawbani Claire na Machebu hatpagi maram asi mathakta panjakiba mayam asidagi ama hekta oiba yai adubu hena luribadi court na hariba thoudok asibu kari karamba midyengda yenglibano haiba aduni Claire asi chahi 13 gi angang oirabasu claim gi thoudok asibu yengduna magi trial asi juvenile gi mahutta adult gi trial oina palami karigumba haiba case asi juvenile gi da oiramlabadi chahi 5 phauba rehab ta lehengadabani adubu Lancaster County Judge ki matung inna Claire gi maintain treatment tawdaba asi insufficient oirami Claire gi defense lawyer anina psychotic breakdown amadi hallucination dagi thokibani hairami aduga makata na hai Claire gi nakongda kanagumba amana wa hairapagum tarami maduna self harm gi tamak provoke oirami adubu hairiba case asigi matangda court na Claire gi medical test ki matung inna Claire asi mentally ill but not mentally disabled maram asina Claire gi matangda appeal toromba mayam adu court na reject torami court ki matung inna Claire gi alarm bu disable thamba aduga mobile bu ice manungda losilamba asina proof torami adudi mana tawriba thabak asi mahak masamakna wakhal kyal tana tawkhibani asubna final verdict ki matam yoroklami March 2023 asida Claire bu court na chahi nifu phawba chela leinaba order thoklami aduga amana Claire gi mama mapana Claire da heavy punishment pibidanaba court ta request tarungkibani maramdi makhoi gi machanupi ama mangkhrabani aduna anisuba machanupi bu kaninglamki adubu court na crime adugi amadi public safety gi damak court ki order adu handokpa leramdi asini ngasigi asengba thokiba thoudok amagi wari asi tabirba matungda adomda kari phawibage haiba adu comment tawduna khanghanbiru aduga channel asibu support tawbiduna like share comment amadi subscribe tawba kawbigani